Akashvani Imphal Moirangthem Ibehaibi Pau Pajari Ahanbada Maruoiba Pau. Investiture ceremony for the Governor's Unit Citation Lising Ani Kuntaruk ngasi Manipuri State Film Development Society gi auditorium da pangthokli. Election Commission hairi Nongso Bengal gi Chief Secretary DGP amasung Central Armed Police Force singda mikhal loikraba matung thorakpa irang singda tumina yengduna leithokloidabani. Pradhan Mantri Narendra Modi ga Vietnam gi Rashtrapati To Lam ga ngasi New Delhi da mute kangbu gi thakta wari sanagani amasung Shiksha Mantri Dharmendra Pradhan ngasi New Delhi da pangthokpa Vigyan Bhavan da School Management Committee Guideline lising ani kuntaru haudokani. Rajya Sarkar na sinduna investiture ceremony for the Governor's Unit Citation Lising Ani Kuntaruk ngasi Palace Compound Imphal da leiba Manipuri State Film Development Society gi auditorium da pangthokli. Thoram asida Rajyapal Ajay Kumar Bhala Mukhyamantri Heirangkhongjam Singh Upa Mukhyamantri Losi Diko Griha Mantri Govindas amasung Art and Culture Mantri Khurajam Loken saruk yari. Thoram da wangang bada Mukhyamantri Heirangkhongjam Singh na hai me ahungi irang da security force na asogo thongdang kya lawdana thongna phana misa miyambu kankiba adubu thagatpa phongdokli. Irang asi ekhoi masel wari sanarabada da mahoksagum hanjilakpa ngamgani Mukhyamantri na hai. May 3rd, 2023, Irang da kui thokiba thodok sing kaya da khwaidagi hena central forces and state forces more than 47,000 community anigi sangnabiya da matamda life save togiba ya humanitarian service togiba ay amuka nsu thagada phongdok sagi loina security forces ina asoba thodang lawlasu we the people of Manipur koi puna gyan taminaraga peace restore tonaba koi wari sanaba aman ama sangba yanada bale yume amadu sangba yanaba hona baduna koi punamaki mapung bhava shanti porpu oi Madugi mamangda Rajyapalna the Governor's Unit Citation khusinakhi. Maharaj Narsingi Sani Kuntramari Suba Mapok Kumon ngasi nongthil pangthokani. Mapungoiba thoram Maharaj Narsing Memorial Committee Imphal amasung Sri Gopinath Ji Temple Board na sinduna Sagoman Mabudo Mantri Lekai Imphal da pangthokani. Thoram da Rajya Sabha Sadasya Maharaj Lesemba Sanajawba amasung Kendra gi hanagi mapan thoram Rajya Mantri Dr. R.K. Ranjan Singh saruk yagani. Thoram da Maharaj Narsing gi photo da leikatuna ikai khunaba utkani. Board of Secondary Education Manipur na lawba kumsi chahi high school living certificate examination gi phol laukthoktriba phawba Manipur Sarkar gi makha da leiba higher secondary school sing government aided amadi lanai school sing gi principal singna 11 class gi ming chanba gi thabak thoram amata paikhatpa yaroi. Rajya gi education SK director Bhogendra na thokpa cherol amana hai sarkar gi hukum asi indaba school sing gi mathakta akanba thabak lokhatkani. Mizoram ki Mukhyamantri Laldu Homaga Road Transport and Highways Mantri Nitin Gadkari unaduna Rajya seki lambi thong phagat anaba wapam sing khanakre. Mifam aduda Mukhyamantri na Aizol dagi Thenjol phawagi lambi National Highway onthopinaba amadi National Highway 06 ki mamittagi Bairabi lambi paring hena phagatnaba haijaki. National Highway gi saruk oiramba lambi paring taruk su semjinbinaba Mukhyamantri na Shri Nitin Gadkari da taksinki. Tripura Tribal Area Autonomous District Council ki chairman amasung chief executive member sing khanabagi mikhal ngarang pangthokre. Nipra Muthagi Dantera Janpui Kendra karakpa Bhavan Riyangbo chairman oina khankre Ronel Deba Barmabuna chief executive member oina khankre makoi animak ngasi ayuk wasap lokre. Election Commission na Nongcho Bengal gi Chief Secretary DGP amasung Central Armed Police Force singda mikhal loikraba matung thorakpa irang singda tuminna yengduna laithok loidabani haikre. Mafam aduda oirakliba phibam kupna yengsilaba matungda commissiona Vidhan Sabha mikhal gi phol laukthokraba matungda ain amasung shanti raksa ngaknabagi damak thabak sing adu laukhatnaba pauktak pikibani. Election Commission na Rajya gi administration amasung security agency singda laukhatpa yaba thabak tawram sing laukhatuna mikhal gi matungda thorakpa hingsa sing thoktanaba hotnagadabani. Commission na Rajya du gi nagarik sing Rajniti dol singi karmi sing asoi angam thoandanaba security singna hotnagadabani. Commission hai Central Armed Police Force singna Rajya du da shanti thamnaba hotnabada Nongchu Bengal Police ki mateng pangkhigani. Nongchu Bengal Puducherry Tamil Nadu Kerala amasung Assam gi Vidhan Sabha mikhal gi phol laukthokraba matungda sarkar semnaba rajniti gi oina oiba thabak thoram sing kankhalakli.
Nongchu Bengal Vidhan Sabha Mikhalda BJP na chauna mai pakraba matung anoba sarkar semnaba amasung wasak longnaba thabak paikhatpa hore. Anoba Mantri Mandal Gurudev Rabindranath Tagore gi mapok komon tha asigi mapilda wasak loraba yai. Wasak lobagi thoramda Pradhan Mantri Narendra Modi amasung Gृह Mantri Amit Shah saruk yagani. Marak asida Trinamool Congress ki mirep amasung Mukhya Mantri Mamata Banerjee na mahaki Kendra Bhavanipurda vote masing thibagi matangda siraklibba maral adubu election commission na aranba amasung yumpham yawtabani hairi. Cherol amada South Kolkata dagi district election officer hai vote masing thibagi thabak commission gi niti niyomgi matung ina asoi angam yawdana sathaki. District election officer gi report matung ina ain gi oiba chana pathap sing ngakna aran oi leitana vote masing thibagi thabak adu sumna amadi asoi angam yawhandana pangthokhi. Marak asida Nongchu Bengal gi BJP gi legislative party gi luchingba khananaba BJP na Gृह Mantri Amit Shah bu central observer oina hakre aduga Odisha gi Mukhya Mantri Mohan Charan Majibuna central co-observer oina hakre. Assam gi legislative party gi luchingba khanaba kendra gi Mantri JP Nadda bu central observer oina khankre. Haryana gi Mukhya Mantri Naib Singh Saini buna central co-observer oina hakre. Kendra gi Mantri Dr. Mansukh Mandaviya amasung BJP Puducherry gi in charge Nirmal Kumar Surana bu Puducherry legislative party gi luchingba khanaba central observer oina hakre. Tabiriba pawase Akashvani Imphal dagi. Pradhan Mantri Narendra Modi na ngasi lebak asida leiriba Vietnam gi Rashtrapati Tolam ga New Delhi da mihut kangbu gi thakta wari sanagani. Nimit humni gi khongchata Vietnam gi Rashtrapati asi ngarang New Delhi da thunglakibani. Luchingba anina lebak ani gi oiba mari amasung lamdam asigi amadi malingi oiriba hiramsinggi matangda wafam kaya khanagani. Vietnam gi Rashtrapati ga loinana awangba thaki mihut kangbu amasung karbarawala sing loinaraki. Sahi asigi April da Rashtrapati gi pampairaba matungda Bharat talakpa mahaki ahanba khongchatni. Ngasi ayu Rashtrapati Tolambu Rashtrapati Bhavan da taramna okhi madugi tungda mahakna Rajghata chatuna Mahatma Gandhi gi samadhi da laikatki. Ngasi numidang Rashtrapati Draupadi Murmu ga Rashtrapati Tolam ga Rashtrapati Bhavan da unagani. Kendra gi Shiksha Mantri Dharmendra Pradhan ngasi New Delhi da pangthokpa Vigyan Bhavan da School Management Committee Guideline 2023 hawdokani. School Management Committee asina National Education Policy 2020 gi thausilga mari leinana Nipun Bharat Mission gi makhada Foundational Literacy and Numeracy mapangal kangkal anbada achouba thodang lori. Punjab ki Amritsar amasung Jalandhar da leba Army amasung BSF ki ke mamang da ngarang numidang bom pokhaibadagi Punjab sinba thungbada high alert laukthokre. Bom pokhaib aduda jikmaki oina asoi angam thokpagi paw leite. Amritsar da leba ningthi jana ngak selaiba Khasa Cantonment area gi Army ga thangnana leba BSF campus ki mapanda bom adu pokhaikibani. Bom pokhaiki lambi adu atari border chatpa yaba lambi ni. Jalandhar na BSF Frontier Headquarter gi main gate mayada pokhaikibani. Thaudok adu BSF personnel amagi pot thinba lakpa mioi amagi gari pokhaibada thokibani hairi. Thaudok adu da mioi adusu khara sokle hairi. India Met Vibhagna Bihar amasung Gangeti West Bengal gi mafam kayada ngasi nongkanna chugani haina orange alert laukthokre. Hayeng phawda mafam asida pungda kilometer humfogi changda nungse sitkani. Vibhag asina hai Arunachal Pradesh, Assam, Meghalaya amasung Sikkim da ngasi nongkanna chugani aduga Kerala, Mahe, Tamil Nadu, Puducherry amasung Karaikal dana lakliba nongmaijing numit phawba nongkanna chugani. Vibhag asina hai nongchuk thangba Rajasthan da lakliba ningthaukaba numit phawbada sabagi chang hengatkani. Aroibada maruiba paw amo. Investiture ceremony for the Governors Unit Citation 2023 ngasi Manipur State Film Development Society gi auditorium da pangthokli. Election Commission hairi Nongchu Bengal gi Secretary DGP amasung Central Armed Police Force sing da mikhal loikraba matung thorakpa irang sing da tuminna yengtuna leithokloidabani. Pradhan Mantri Narendra Modi ga Vietnam gi Rashtrapati Tolam ga ngasi New Delhi da mihut kangbu gi thakta wari sanagani amasung Shiksha Mantri Dharmendra Pradhana ngasi New Delhi da pangthokpa Vigyan Bhavan da School Management Committee Guideline 2023 hawdokani pawloi jare.